ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯖꯔꯛꯂꯤ꯫ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯔꯤꯕ ꯁ꯭ꯀꯨꯏꯗ ꯒꯦꯝ ꯍꯥꯏꯔꯤꯕ ꯁꯤꯔꯤꯖ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯏꯟꯁꯄꯥꯌꯔ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ꯫ ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯁ꯭ꯀꯨꯏꯗ ꯒꯦꯝꯒ ꯃꯥꯟꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯛ ꯀꯣꯔꯤꯌꯥꯟ ꯂꯩꯉꯥꯛꯅ ꯎꯅꯤꯡꯈꯤꯗꯕ ꯀꯣꯔꯤꯌꯥꯒꯤ ꯗꯥꯔꯛ ꯆꯦꯞꯇꯔ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯁ꯭ꯀꯨꯏꯗ ꯒꯦꯝꯒꯤ ꯋꯥꯔꯤꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯁ꯭ꯀꯨꯏꯗ ꯒꯦꯝ ꯁꯤꯔꯤꯖꯀꯤ ꯊꯤꯝ ꯃꯑꯣꯡ ꯃꯇꯧꯗꯗꯤ ꯅꯥꯀꯣꯏꯅꯅ ꯎꯠꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯀꯨꯏꯗ ꯒꯦꯝꯒꯤ ꯄ꯭ꯔꯣꯗꯛꯁꯟ ꯇꯤꯝꯅꯗꯤ ꯃꯁꯤꯃꯛ ꯀꯟꯐꯥꯔꯝ ꯇꯥꯗ꯭ꯔꯤ꯫ 1970ꯗꯒꯤ 1980 ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯃꯤꯑꯣꯏ 5,000ꯃꯨꯛ ꯕꯦꯟ ꯑꯃꯗ ꯀꯤꯗꯅꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯖꯪꯒꯜꯒꯤ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯃꯗ ꯇꯝꯊꯤꯅ ꯑꯣꯟꯅꯩꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯤꯑꯣꯏ 500 ꯍꯦꯟꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤ꯫ ꯆꯍꯤ 10ꯃꯨꯛ ꯑꯁꯤꯗ ꯑꯁꯨꯛ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯝꯇꯅ ꯈꯪꯅꯗꯅ ꯂꯩꯅꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤ? ꯀꯔꯤꯒꯤꯗꯃꯛ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ꯑꯣꯠꯅꯔꯤꯕꯅꯣ? ꯃꯇꯧ ꯀꯔꯝꯅ ꯑꯔꯣꯟꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯈꯤ? ꯄꯨꯝꯅꯃꯛ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯤꯖꯔꯛꯀꯦ, ꯃꯔꯝꯁꯤꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯅꯣꯡꯃ ꯅꯨꯄꯥ ꯑꯅꯤꯈꯛ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯖꯪꯒꯜ ꯑꯃꯗ ꯇ꯭ꯔꯦꯀꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯅꯤ꯫ ꯃꯈꯣꯏ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯖꯪꯒꯜ ꯑꯁꯤꯒꯤ ꯀꯥ ꯍꯦꯟꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯆꯪꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯖꯪꯒꯜ ꯑꯗꯨꯗ ꯅꯨꯃꯤꯠ 2-3 ꯆꯨꯞꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯑꯉꯛꯄ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯤ ꯀꯅꯥꯝꯇꯅ ꯆꯪꯅꯗ꯭ꯔꯕ ꯑꯁꯨꯛꯄ ꯎꯃꯪꯒꯤ ꯃꯐꯝ ꯑꯃꯗ ꯃꯤꯁꯤꯡꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯁꯤꯗ ꯃꯈꯣꯏꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯩ ꯊꯥꯕꯗ ꯅꯝꯕ ꯄꯣꯠꯂꯣꯏꯕꯒꯤ ꯃꯅꯝ ꯅꯝꯊꯤꯕ ꯑꯃꯁꯨ ꯃꯈꯣꯏꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯈꯠꯄ ꯐꯥꯎꯔꯛꯄꯗꯒꯤ ꯎ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯅꯥꯛ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯞꯂꯝꯅ ꯑꯆꯧꯕ ꯃꯦꯟꯁꯟ ꯑꯃ ꯎꯔꯝꯃꯤ꯫ ꯃꯦꯟꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯩꯈꯨ ꯌꯥꯝꯅ ꯊꯥꯅ ꯀꯥꯕꯁꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯕꯥꯏꯅꯣꯀꯨꯂꯔ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯐꯨꯊꯗꯨꯅ ꯁꯤꯡ ꯆꯟꯅꯕꯒꯤꯗꯃꯛ ꯎ ꯀꯌꯥ ꯌꯥꯜꯍꯟꯕ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯎ ꯌꯥꯜꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯐꯤꯕꯝ ꯁꯣꯛꯂꯕ ꯑꯍꯜꯀꯌా ꯑꯃꯁꯨ ꯌꯥꯎꯍꯟꯕ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯝꯊꯤꯅ ꯐꯨꯊꯗꯨꯅ ꯊꯕꯛ ꯁꯨꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯤꯡ ꯆꯜꯂꯤꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯑꯁꯤꯕ ꯀꯌꯥ ꯃꯔꯨꯝ ꯂꯣꯟꯈꯠꯅꯔꯒ ꯃꯩ ꯊꯥꯗꯣꯛꯄꯁꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯕꯁꯤꯡ ꯑꯁꯤ ꯃꯩ ꯊꯥꯕꯒꯤ ꯃꯅꯝ ꯑꯁꯤꯃꯛꯅꯤ ꯃꯈꯣꯏꯅ ꯅꯝꯂꯛꯈꯤꯕ ꯃꯅꯝ ꯑꯗꯨ꯫ ꯃꯈꯣꯏ ꯑꯅꯤꯅ ꯕꯥꯏꯅꯣꯀꯨꯂꯔꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯤꯡ ꯆꯜꯂꯤꯕ ꯒꯥꯔꯗꯁꯤꯡꯅ ꯐꯨꯗꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃ ꯌꯥꯎꯕꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯉꯤ꯫ ꯅꯨꯄꯥꯗꯨ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯇꯝ ꯑꯗꯨꯗ ꯄꯥꯜꯂꯝꯕ ꯁꯥꯎꯊ ꯀꯣꯔꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯌꯥꯝꯅ ꯉꯥꯡꯈꯤꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯅꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇ꯭ꯔꯦꯀꯤꯡ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯍꯟꯗꯣꯔꯛꯇꯨꯅ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯄꯨꯂꯤꯁꯇ ꯃꯤꯗꯤꯌꯥꯁꯤꯡꯗ ꯔꯤꯄꯣꯔꯠ ꯇꯧꯗꯨꯅ ꯄꯥꯎꯗꯝꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯀꯦꯁ ꯑꯁꯤ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯚꯥꯏꯔꯦꯜ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯆꯥꯎꯊꯣꯔꯛꯄꯅ ꯄꯨꯂꯤꯁꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯂꯣꯟꯆ ꯇꯧꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯗꯥꯔꯛ ꯍꯤꯁꯇ꯭ꯔꯤ ꯑꯁꯤ ꯑꯦꯛꯁꯄꯣꯖ ꯇꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤ ꯍꯥꯏꯕꯗꯨꯒꯤ ꯑꯍꯧꯕ ꯋꯥꯔꯤ ꯂꯤꯖꯔꯛꯀꯦ꯫ 1950ꯒꯤ ꯃꯇꯝꯗ ꯀꯣꯔꯤꯌꯥꯟ ꯋꯥꯔ ꯑꯃ ꯊꯣꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯁꯣꯛꯅꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯟ ꯁꯣꯛꯅꯔꯕ ꯃꯇꯨꯡꯗ ꯀꯣꯔꯤꯌꯥꯁꯤ ꯑꯅꯤ ꯊꯣꯛꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥ, ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯍꯥꯏꯅ ꯈꯥꯏꯗꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯣꯛ ꯑꯄꯟ, ꯃꯈꯣꯡ ꯇꯦꯛꯄ, ꯃꯈꯨꯠ ꯇꯦꯛꯄ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯕ ꯑꯉꯥꯡ, ꯂꯥꯏꯔꯕ, ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯀꯌా ꯑꯃꯁꯨ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯕ, ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯣꯔꯐꯥꯟꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯕꯨꯁꯥꯟ, ꯁꯤꯑꯣꯜ ꯁꯤꯇꯤꯁꯤꯡ ꯑꯁꯤꯗ ꯂꯝꯕꯤꯗ, ꯊꯣꯡꯈꯥꯗ, ꯀꯩꯊꯦꯜꯗ ꯆꯥꯛꯅꯤꯕ ꯑꯣꯏꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯔꯤꯌꯥꯒꯤ ꯂꯤꯗꯔ ꯑꯣꯏꯈꯤꯕ ꯄꯥꯔꯛ ꯏꯟ ꯒ꯭ꯌꯨꯜꯅ ꯄꯥꯝꯂꯝꯗꯦ ꯑꯃꯗꯤ ꯍꯩꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ 1980ꯒꯤ ꯃꯇꯝ ꯁ꯭ꯋꯥꯏꯁꯤꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯒꯤ ꯌꯨꯝꯕꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯛ ꯏꯟ ꯒ꯭ꯌꯨꯜꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏ ꯀꯌꯥ, ꯃꯤꯗꯤꯌꯥꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯊꯨꯡꯂꯔꯒꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯩꯅꯗꯕ, ꯃꯍꯥꯛꯅ ꯑꯃꯣꯠ ꯑꯀꯥꯏꯅꯤ ꯍꯥꯏꯅ ꯈꯟꯖꯕ, ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯩꯔꯤꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ, ꯁꯣꯏꯅꯥꯏꯔꯕ, ꯃꯌꯨꯝ ꯃꯀꯩ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯅꯥꯜꯂꯕ ꯕꯨꯁꯥꯟ ꯁꯤꯇꯤ, ꯁꯤꯑꯣꯜ ꯁꯤꯇꯤꯁꯤꯡ ꯑꯁꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯍꯜꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯥꯔꯃꯤ ꯆꯤꯐꯇ ꯑꯃꯣꯠꯄꯁꯤꯡ ꯑꯁꯤ ꯁꯦꯡꯗꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯕ꯭ꯔꯗꯔ ꯋꯦꯜꯐꯦꯌꯔ ꯍꯣꯝ ꯍꯥꯏꯅ ꯀꯧꯕ ꯁ꯭ꯀꯤꯝ ꯑꯃ ꯂꯣꯟꯆ ꯇꯧꯔꯝꯃꯤ꯫ ꯃꯤꯌꯥꯝꯗ ꯃꯁꯤꯅ ꯃꯄꯥꯟꯊꯣꯡꯗ ꯎꯠꯂꯤꯕꯅ ꯍꯥꯏꯔꯤꯕ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯀꯦꯝꯞ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯩꯐꯝ ꯆꯥꯐꯝ ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯎꯠꯂꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯄ꯭ꯂꯥꯟꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯁꯤꯇꯤꯁꯤꯡꯗꯒꯤ ꯇꯛꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯗꯨꯅ ꯊꯝꯖꯤꯟꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯛꯄ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯁꯤꯡ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯨ ꯀꯦꯝꯞ ꯑꯁꯤꯗ ꯂꯣꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯖꯤꯜꯂꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ 80% ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯨꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ꯫ Park In Guen ꯍꯥꯏꯔꯤꯕ ꯂꯤꯗꯔ ꯑꯁꯤꯅ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝ ꯁꯤꯟꯕ ꯂꯥꯡꯕ ꯃꯇꯝꯗ $1 ꯃꯤꯂꯤꯌꯟ ꯀꯌꯥꯒꯤ ꯁꯦꯟꯐꯝꯁꯤꯡ ꯃꯍꯥꯛꯅ ꯁ꯭ꯀꯦꯝ ꯇꯧꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯨꯕꯁꯤꯡ ꯑꯁꯤꯕꯨ ꯀꯦꯝꯞ ꯑꯁꯤꯗ ꯊꯝꯖꯤꯟꯈꯤꯕꯅꯤ꯫ ꯀꯦꯝꯞ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯋꯥꯔꯤꯁꯤꯗꯤ ꯈꯝ ꯊꯦꯡꯅ ꯇꯝꯊꯤꯔꯦ꯫ ꯀꯦꯝꯞ ꯑꯁꯤꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯛꯈꯤꯕꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯂꯩꯈ꯭ꯔꯦ꯫ ꯁꯔꯚꯥꯏꯚꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯣꯏꯔꯤꯕ ꯌꯤꯡ ꯀꯧꯕ ꯑꯃꯒꯤ ꯋꯥꯔꯤꯗꯒꯤ ꯀꯦꯝꯞ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯤꯖꯔꯛꯀꯦ꯫ ꯌꯤꯡꯕꯨ ꯀꯦꯝꯞ ꯑꯁꯤꯗ ꯊꯝꯖꯤꯟꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯨꯞꯅꯇꯪꯒꯤ ꯆꯍꯤ 9 ꯈꯛꯇꯃꯛ ꯁꯨꯈꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯁꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯃ ꯌꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯁꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯆꯠꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯌꯤꯡꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯗꯔ ꯍꯣꯝꯒꯤ ꯀꯦꯝꯞꯇ ꯊꯝꯅꯕ ꯃꯤ ꯈꯣꯝꯕ ꯚꯦꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯚꯦꯟ ꯑꯁꯤꯗ ꯑꯉꯥꯡ 10-20 ꯃꯨꯛꯁꯨ ꯇꯣꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯚꯦꯟ ꯑꯁꯤ ꯌꯤꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯅꯤ ꯀꯨꯝꯊꯔꯛꯇꯨꯅ ꯌꯤꯡꯗ ꯅꯪꯒꯤ ꯅꯃꯥ-ꯅꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯌꯤꯡꯁꯨ ꯃꯃꯥ-ꯃꯄꯥ ꯂꯩꯇꯕ ꯇꯟꯖꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯇꯦ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯐꯥꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏꯅ ꯚꯦꯟꯁꯤꯡꯗ ꯇꯣꯡꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯎꯍꯟꯗꯨꯅ ꯚꯦꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒ ꯀꯣꯏꯕ ꯆꯠꯇꯨꯅ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕꯒꯤꯗꯃꯛ ꯚꯦꯟꯗ ꯇꯣꯡꯈꯠꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯌꯤꯡ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯃꯍꯥꯛꯁꯨ ꯚꯦꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯔꯥꯎꯅ ꯇꯣꯡꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯖꯪꯒꯜ ꯃꯌꯥꯏꯗ ꯂꯩꯕ ꯕ꯭ꯔꯗꯔ ꯍꯣꯝ ꯍꯥꯏꯅ ꯀꯧꯕ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯌꯤꯡꯗ ꯃꯈꯣꯏꯅ ꯑꯃꯟꯕ ꯁꯦꯒꯥꯏꯕ ꯇ꯭ꯔꯤꯛꯁꯨꯠ ꯑꯃ ꯁꯦꯠꯅꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯣꯏꯅꯕꯒꯤꯗꯃꯛ 333 ꯍꯥꯏꯅ ꯊꯥꯕ ꯕꯦꯠꯖ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯁꯥꯒꯤ ꯃꯃꯤꯡ ꯑꯃꯠꯇ ꯁꯤꯖꯤꯟꯅꯍꯜꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯅꯝꯕꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯇꯥꯔꯛꯄ ꯃꯇꯝ ꯁ꯭ꯋꯥꯏꯁꯤꯗ ꯑꯍꯧꯕ ꯁꯥꯏꯔꯦꯟ ꯑꯃ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯥꯊꯨ ꯆꯦꯟꯅꯔꯛꯇꯨꯅ ꯑꯄꯥꯛꯄ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯄꯨꯝꯕ ꯑꯦꯁꯦꯝꯕꯜ ꯇꯧꯔꯝꯃꯤ꯫ ꯌꯤꯡꯁꯨ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯇꯉꯛ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯇꯤꯜꯂꯝꯂꯤꯕ ꯑꯁꯤꯗ ꯑꯉꯥꯡ ꯈꯛꯇ ꯅꯠꯇꯕꯤꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯕ ꯁꯨꯅ ꯇꯤꯜꯂꯝꯃꯤ꯫ ꯌꯤꯡꯅ ꯒꯥꯔꯗꯁꯤꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯕꯕꯥꯅ ꯃꯍꯥꯛꯄꯨ ꯀꯔꯝ ꯀꯥꯟꯗ ꯂꯧꯕ ꯂꯥꯛꯄꯤꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯒꯥꯔꯗ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯊꯥꯖꯤꯟꯕꯗ ꯑꯉꯥꯡ ꯑꯗꯨ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯌꯤꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯀꯣꯛ ꯉꯥꯎꯔꯤ ꯍꯧꯒꯠꯂꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯊꯤꯟꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯄꯥꯛꯇ ꯍꯟꯖꯤꯟ ꯀꯥꯎꯁꯤꯜꯂꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯌꯤꯡꯅ ꯃꯐꯝꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯄꯟꯕ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯠꯇ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯂꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡꯗ ꯀꯅꯥꯝꯇꯅ ꯍꯪꯒꯠꯅ ꯋꯥꯍꯪ ꯍꯪꯕ ꯈꯨꯝꯕ ꯑꯃꯠꯇ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯀꯥ ꯑꯃꯗ ꯃꯤꯑꯣꯏ 100 ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗ ꯃꯆꯤꯟ ꯁꯦꯡꯅꯕ ꯕ꯭ꯔꯁ 10 ꯈꯛꯇꯃꯛ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤꯑꯣꯏ 10ꯗꯤ ꯁꯨꯞꯅꯇꯪꯒꯤ ꯕ꯭ꯔꯁ ꯑꯃꯈꯛꯇꯅ ꯉꯥꯏꯅꯔꯒ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯁꯦꯡꯕ ꯇꯥꯏ꯫ ꯕ꯭ꯔꯁꯇꯪ ꯅꯠꯇꯅ ꯁꯦꯠꯅꯕ ꯐꯤꯔꯣꯜꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯅ ꯗ꯭ꯔꯦꯁ ꯄꯨꯟꯕ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ STDꯅꯆꯤꯡꯕ ꯂꯩꯅꯥ ꯀꯌꯥꯃꯔꯨꯝ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯅꯥꯔꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯒꯥꯔꯗꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯑꯣꯠꯅꯩꯕ ꯐꯨꯕ ꯆꯩꯕꯁꯤ ꯇꯧꯕꯤꯔꯝꯃꯤ꯫ ꯒꯥꯔꯗꯁꯤꯡꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯃꯈꯣꯏꯕꯨ ꯑꯣꯠꯅꯩꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯅꯩꯔꯤꯕ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕꯁꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯄꯣꯠꯆꯩ ꯁꯥꯐꯝ ꯐꯦꯛꯇꯔꯤ 10 ꯂꯩ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯝꯗꯨꯅ ꯊꯕꯛ ꯀꯥ ꯍꯦꯟꯅ ꯁꯨꯍꯜꯂꯝꯃꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯄꯜꯂꯕꯗ ꯃꯤꯑꯣꯏ 100 ꯂꯩꯕ ꯇꯤꯝ ꯑꯃꯗ ꯁꯥꯄꯣꯜ ꯂꯥꯛ ꯑꯃ ꯁꯥꯅꯕ ꯇꯥꯛꯁ ꯑꯃ ꯁꯤꯟꯅꯒꯅꯤ꯫ ꯃꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯥꯄꯣꯟ 99,000 ꯁꯥꯔꯕꯁꯨ 1 ꯂꯥꯈꯀꯤ ꯇꯥꯔꯒꯦꯠ ꯌꯧꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯕꯨ ꯀꯔꯤꯃꯠꯇ ꯄꯤꯖꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯝꯊꯤꯅ ꯐꯨꯊꯒꯗꯧꯔꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗ ꯑꯈꯟꯅꯕ ꯗ꯭ꯔꯒ ꯃꯈꯜ ꯑꯃꯁꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯅ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯇꯞꯅ ꯆꯣꯏꯕ ꯍꯧꯔꯛꯏ꯫ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏꯕ ꯑꯣꯏꯕꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯇꯦ꯫ ꯃꯈꯣꯏꯁꯤ ꯋꯥꯀꯤꯡ ꯃꯦꯆꯤꯟ ꯑꯃꯒꯨꯝꯅ ꯊꯕꯛ ꯇꯧꯕ ꯇꯥꯏ꯫ ꯃꯈꯣꯏꯗ ꯈꯨꯠꯁꯨꯃꯜ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯃꯈꯣꯏꯒꯤ ꯔꯨꯇꯤꯟ ꯍꯥꯏꯕꯁꯤ ꯍꯧꯒꯠꯄ ꯊꯕꯛ ꯁꯨꯕ ꯑꯗꯨꯒ ꯆꯥꯕ ꯍꯥꯏꯔꯤꯕꯁꯤꯁꯨ ꯍꯤꯡꯍꯟꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯤꯛꯄ ꯃꯑꯣꯡꯗ ꯄꯤꯕ ꯆꯤꯟꯖꯥꯛ ꯃꯈꯜ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯕꯛ ꯃꯄꯨꯡ ꯐꯥꯗꯕ ꯃꯤꯁꯤꯡꯗꯤ ꯄꯤꯖꯗꯕ ꯑꯗꯨꯒ ꯐꯨꯕ ꯆꯩꯕꯁꯤꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ꯫
असुमना गेम असिदा लैरिबा फैक्टरसिंग असिदगी फंगलकपा प्रॉफिट पुम्बना लीडर पार्क इन गिलगी लनाई ओरमी गेम असिदा लैनबा फरकपा चही तरागी मखादा लैबा अपिकपा अंगांगसिंग असि मपाल लमदसु योंथोकलमी लोकल चर्चसिंग का कंटेक्ट तौनदना चर्चसिंगदा अचौबा सोसिंग कया अमा उलमी अदुगा अंगांगसिंग असि इसै सखनबा जगोय साहनबने चिंगबा कया अमा तौहलमी अदुगा सो येंगबा लाकपा इंटरनेशनल गेस्टसिंगना अंगांगसिंग असि खंजरगा योगनबा पुहनखिबनी खरा अमना फजना योखि अदुबो खरा अमदी थबक सुहनबा ओइना पोखिबनी नसाई पंजखिबा यिंग असि महांगना गेम असिदा लैरकपा चही अनिगी मतुंगदा महांगना चही मपन सुरकपा मतमदा महाकी मपा गेम असिदा लैरंबा महांगना थेंगनरमी महाक मपाबु उबदा यामना हराउजरमी मरमसिना मपाबु कोंदुना कौदुना कपजरमी अदुबो लाइबक थीबदी महाकी मपाना महाकु मसक खंखिद्रे मरमदी महाकी मपासी वखल जोइरबा मिमानद्रबा हाइबदु ओइरे मरमसिना सुनी महाकी मपासी गेम असिदा पुरकलिबा असिसु यिंगी ममामपा अनिमक मचाना मफम खंगदना मांख्रबदा ngauchinarami यिंगी ममासु वखलैना नादुना लैखिरमदे मसिगी मतुंगदगे यिंगी मपासु यु अमदि ड्रगता एडिक ओइदुना वखल चोइरबा मिमानद्रबा हाइबदु ओइखिबनी असुमदौना हाइकिंग चेनपा नुपा अनि अदुना केम असिगी मरमदा पुलिस मीडिया मियामदा पाउ पीबदगी पुलिसिंगना केम असिदा लैरंबा मियोइसिंग कनखि मसिगी मतुंगदा मियोइसिंग अयामबा रिहेबिलिटेशन सेंटरसिंगदा मेंटल हॉस्पिटलदा लायेंगदुना इमुंग मनुंगदा खुसिनखि मपालमदा योंथोख्रबा अंगांग खरमदी रेस्क्यू तौदुना साउथ कोरियादा अमुक पुरखि अदुबो अयामबनदी मखोइगी मरि मखोंग अमता खंगबा ngamkhidre मतौसुना केम असि चही 10 मुक चलाइरमलबा मतुंगदा थुपजिनखि अदुगा साउथ कोरियन गवर्नमेंट सु थौदोक असिगी मरमदा मालेमदा उथोकनिंखिदे मरमसिना थौदोक असिदा चेनाखिबा मियोइसिंग चेराक तसेंगना पीखिब्रा बीदब्रा हाइबसिसु उथोखिद्रे स्क्विड गेम की अयिबनसु स्क्विड गेम हाइबा सीरीज असि थौदोक असिदगी इंस्पायर लौखिबने हाइबसि कन्फर्म ताद्रे अदुबु नाकोइना स्क्विड गेम का यामना मानबा मोंग मतौ कया अमदि अखोइना उबा फंगले अखोइगी सोसाइटी असिदा अचौ वसांगसिंगना लाइरबा उपाय लेजद्रबसिंगबु फारगा सिजिनदुना लाइरबसिंगी अवाबदा नोकना येंगदुना लैबगी थीम असि स्क्विड गेम दसु उलदिबनी मसिमक ब्रदर होम हाइबा असिदा असेंगबा थोख्रबा कोरियादा अरोनबा ओइना लैरंबा तमथीबा थौदोक अमनि मसिनी ब्रदर होम कैम्प कौबा कोरियादा लैकिबा कंसंट्रेशन कैम्प असकी वरी सि ताबिरगा अदोंगे वखलोंदा करी फौबिबगे हाबदुगी मोट फोंदोकबिरो मथंगी वीडियोददी चैनल असिदा तोइना कमेंट पिबिरकपसिंगी ममिंग सोतन लाउथोकजगेनी मयामगी मफमदा वखलोसिंग खरदसु ओइनबा सेमजरबा वीडियो सिबु सपोर्ट तौबिबो ओइना लाइक अममतंग नंबिदुना यारबा मखै शेयर तौबियो मखा ताबदा असिगुंबा मालेमगी मफमसिंगदा थोकलिबा क्राइम गे अवॉर्डिंग पुदुन लाक्जगे मरम असिना चैनल असिबु सब्सक्राइब तौबिद्रिबा व्यूअर्सिंगना सब्सक्राइब तौसिनबिदुना नोटिफिकेशन ऑन तौबियो पुमनमकपु अमुकन्ना खुरुमजरी।